Kuramjari ISTV ki pau miyang tabida pupam namakpu tara noksari hanbada maroi pau policy making body singda nupi singsu yawaningi haina Minister Okrami Bobina Fundokre I tung na Bharat Sin batung na numideni general strike tung na basem sabaloi kre UPS sarkarasi NT people oiba amadi monopoly sasan ni haina CPI Manipur State Committee na maral sikre amadi Sanjit Luang amasung S Premila na taris suba mega marathon gi nupa amasung nupi winner oikre Pau sandong na pijari policy making bodies in the nupi singsu yawaningi haina Minister Okrami Bobina Fundokre Manipur Pradesh Youth Congress Committee na sinduna ngasi wangkai thambal khong deleba pukchau part community hall the pangthok no mangyoiba social issues sing matang the pangthok nupi sing convention amadi awareness program gi thoramda wafam asi phongdokhibani thoramanduda home minister gaikangam yauna atai minister amadi MLA loinana Manipur Pradesh Youth Congress Committee gi miyoi sing susaruya ki Minister Okrami Bobina Makata na phongdokhibada policy making bodies in the miyamna nupi sing susap manana saruga ningbagi apamba ladiba asigumna maksu nupi singbu yawaningi MP election assembly election amadi local body elections in the nupi singsu merep oiduna miyamna matik sare khanba nupi sing thagatuna policy making bodies in the nupi masung nupa animak thong manana chaminaduna afaba samasma oheningi Hojiki matamda nupi singa lauri bataudang si yamna chawi makoi gi thaudang singa si miyam gi damakta afaba platform amada lep laga pangthok labadi hena miyam gi kanaba oigani haiki Nupi singse masi sab sanana equally represent tawraba matamda akoi gi samaj te da nupi nupa haibasi khetnaba leitana masi akoi chap chana power share tominaba policy making body da Yaumin Nargadi, a quay machine nupini, machine nupani, gender gi ketnabasi lehendana, a quay tamabamatamda, hen sakat kongtang si advance oigani hydra, mayam pumna magna laubiribani. Tongan tuan bas sinmi humfugi matak tapul laga semba All India Trade Union Congress I tukna Bharat Sarkar gi thong bu yaning da ba phongdok tuna lagli ba February gi tang kun amadi kun ma thoida Bharat sin ba thungna namini gi general strike sansna ba sem sabaloi kre UPA to Sarkarasi Prajagi Khandaba Miyam gi mayokta leiba amadi monopoly sasan ni haina Minister Oiramlaba CPI gi N Mangina Phongdokre hiramsida report ma Ngasi All India Trade Union Congress amadi atai sangstan singa khusam naduna Thawaiban Athletic Union Thau Ground da pangthokpa miyam gi mifamda wafam asi N Mangina Phongdokibani Public meeting asigi mangoinana miyam gi rally ama maike kya digi laktuna Thau Ground da thunglake rally du da senjathumda amadi lut tawbusing akpa dandi piu lebaki wangoda thaidokiba black money sing thidoktuna sarkar na loksilu imung punamakta tha amada cheng kg amada lupa anida kg kuntra fangalu APL amadi BPL gi khenaba thamganu minimum wages hamdu Sinmi singi hak mat pa yaroi haiba dabi kya tauri miyam gi rally adu Thau Ground da lamthung pamjoro batungda miyam gi mifam adu pangthoke mifam adu da AITUC gi National General Secretary MP Gurudas Das Gupta AITUC Manipur State Committee gi General Secretary Sotin Kumar Dr. M Nara Advocate Khaidemani amadi Manipur University gi Associate Professor Singlen Maisnam amadi atai masing yamlaba lup singi mute sing susar gyake Sotin Kumar na General Strike si Congress BJP amadi CPM gi Sangstan yauna AITUC na sinmani sintha lepuna changsin gadoriba strike sida khongjang thugaiba sing thengnanaba volunteer sing miyamna oigani Bharat chahi ahumasi phibam yamna sokchile masida mass struggle changsin duna lakli strike sida bank amadi telephone officing lepgani miyamgi maram chaba movement asigi dabi phangdaba yaroi haiki loinana NG.SANJOY ki senpham budget hantarakba si pen de haraduna social security gi matang dasu wafam kya phongdoki masi Maruina Manipur da Manipur ki prajamiyan punamana praja section punamana mapung phaga cooperation pinawiyo Hana Minister Oiramba N Mangina Makatana Phongdokibada Tangai Fadaba PDS ki polum sing miyam da mapung fana phangan mangam da bahaiba si sarkar si neo liberal economic policy ni thawamadi diesel gi mamal toina hengatpa amadi sinmi gi khusumul matpa sarkar si anti people ni unorganized amadi organized sector da thabak churiba karmachari sing gi yamdrabada tham da lupali sing tara yauna phangan gadabni haiba wafam phongdokpagaloina na dabi kya tawri Manipur da legiba asari organization angarwadi organization tongan sector the health sector la education sector da thabak churi ka kaya sinase makoi service care da condition Jackson nama, ayun nama makoi
फंगम थोपा खुशमन फंगना बदावी कयालो कांग्रेस गुरुदास दास पुतना भारत की पार्लियामेंट तक भटकदोई नसीदीन सिंह ताली बदावी की करीनो आइबदा मिनिमम तनाई भद्रवा सिनी अमरिन फंगम थोपा अधिकार से था अमर रूपा लिसिंग तरा ओहेलो सिनी ISTV Paugidamak and Boyagalina, Nauriban Phillips, Tau Ground, Tangwiban. Nakalamaramda Hosik Paliba Sarkarasi, Praja Singunwai Hanbagi Muta Awarumda, Hen the Siting Pire Marmasina, Parama Tambibagi Matamoire Haida, All India Trade Union Congress ki MP, Comrade Gurudas Gupta Fundokre. Wapamasingasi Hotel Infal the Pangtoki Bapaumi Singa Unabada, Magna Fundokibane. Aumi Singa Unabaduda, All Manipur Trade Union Congress ki President Dr. M. Nara Amadi, Party Sigiluching Bakia Susargaki. General Secretary Gurudas Namakataraduna, Hosik Lady Babarat ki Parliament Asidi, Senjao Pai Busingi Oire, Laira Beginatre. Amaronda India si democracy Sapat Labagama Ujarakasu, Laira Prazakiagi, Wakatabi Bagi Mauta, Hingbada Hena Siting Piri. Hosik Lady Basarkarsi, Prazakiana, Tazabatamdre, Maramasina, Trade Union Asina Tuan Badabi Kia Tanduna Samsin Gadoriba, Kongzangasi, Dabi Pangdriba Pauba, Lepalaitana Chatagani. An Makongtangwina, Senja Tumja Toba Musing, Agbacherak Bihanba, Lebakasigi, Wangwada Tadokiba, Black Money, Tidoktuna, Sarkarda, Lausin Hanba, APL Amadi, BPL ki Cannibal Hendaba, Imungamata Tamada, Zeng Kezida, Lupa Anigi Changda, Kezi, Kuntramanga, Panganba, Sinmi Masung Karmachari Sing the Tad, Lupa Lising Taradagi Tadan Fangalu Haiba, Dabi Sing Yauri. Nakalamaramda, MP Asina, Jammu Kashmir Dagi Tuanba, Dabi Kiagaloinana, Kongsa Kiba, Campaignasi, Ate Estate Kiagi, Minister Singna, Sagot Papongong Narki Hari. Sibasana, Muslim Union Amadi Ate Sangstan Kiana Su Dabi Singasi, Pangdriba Pauba, Kongjang Singani Haiki. Amaramda, Senjao Paiba Kanglup Karadaki, Yaifana Bakanduna Ladiba, Sarkar Asi Para Matambiba Matam Yore. Housing Ladiba, Sarkar Asina, Railway Bara, Maigi Khasna Amadi, Sana Tananaba Polam, Petrol Amadi Diesel Gimamal, Hengat Handuna, Plaza Sing the Awabakia, Mayok Nahale Haiki, Loinana, Davi Singasigi Sarugama Oina, Bombeda, Trade Union Ki, Mui Lissing Kiana, Wakat Kongjang Singani Haina, Makata Fondoki. जो हमारे ऊपर हमला कर रहे हैं उसको ऊपर हमला करो therefore this struggle for the change of economic policy may be long may be prolonged but we will continue our struggle and we will go on intensifying the movement. Earlier there used to be 1 day strike, now there is going to be 2 day strike. We are intensifying our agitation, but majority of the people are against the price rise. But the opposition did not come in the open. We'll have to fight out in the street. मैदान में हम लड़ेंगे, पार्लियामेंट में फाइट करने के लिए होगा। पैसा वाला का पार्लियामेंट है, गरीब जनता का पार्लियामेंट नहीं होगा। Miyoi Lisingani na Sarugaduna, Tarelak Suba, Mega Marathon Pangtokre, Nupagi, winner da Sanjit Luang Amadi, Nupigina, S. Premilana, winner Oikre. Run for your nation, run the Mega Marathon Hybertimda. Athletic Association of Manipur ki meeting makada United People's Front UPF Manipur na sinduna pangthokiba Tarelak Suba Mega Marathon asi ngasi ayuk Kumalampak Sports Complex tagi Deputy Minister Gaikhangam Nanam Thaki punna kilometer kungamathui sangba half marathon asida chahi nauriba angang dagi horaga chahi amlaba ahal phawbuna charugya ki Lamjelasi Kumalampak Hockey Stadium Mamang the Lamtarga, Dinku Road Fauduna, Lilasan Konangkong, Kuyatong Fauruga, Gumbire Kaitel, Uripo Kangsub Road Tagi, Naurentong Fauruga Tera Kaitel the Gilaglaga, Quakitel Taki, Quakitel the Kangempali, Pisum Tong Fauruga, Singzamay Tong Lalaga, Gong Bakaitel the Giselectuna, Ayang Pali Road, Porom Patagi, Lamrong Taduna Kumalampak Man Stadium da Lamtunki. Lamjena Sida, athletes sing the Selakpada, Singzamay Tong the Gina, Gongba Fawagi Lambi Fatabana, Awaba Mayoknaki, Loinana, traffic control Tawadasu, traffic police na Awabakia, Tenaki. Lambina Kalda Leramba Prajasinasu, athletes in the Sibu, Punging Tawatuna, Isina Chingbakiasu, Pinaki. My Paglaba, athletes in the Sibu Manamatum Yentopagi Torum, Asida, Education Minister M. HELENDRO, Athletic Association of Manipur President L. Azid, UPF President BM Yai Masahasu Sergyaki. Nupagi Kanglupta Yaripok Bisnu Nahadigi T.S. Sanjit Luangna, Bungama Minute Mari Second, Nifuma Panda, Lamtungpum Yoki. Lilong Lahau Kongdagi MD Abid Ahmad Na,
pung ama minute manga second tara mapanda lamthung pham yauduna ani suba amadi Nagaland gi cham homfumari suba infantry battalion gi pasi kaining nuanna pung ama minute manga second kunmathoi aduga sugunu sifai gi en ranjisingana pung ama minute tarukta lamthung pham yauduna mari rak suba position ta ki nupi ge kanglupta yaripok ke crew me lekai gi sagol sem premilana pung ama minute kungamari second tara mari da lamthung pham yauduna ahan ba position ta ki Lilong Turin ahan bidagi Miss Wahida na pung ama minute kun gataret second mapanda lamthung pham yauduna ani suba yaripok tulihal mayai lekai dagi MK Minarani na pung ama minute kuntra second tara mapanda lamthung pham yauki Nungsai siru dagi 19 khoi siru na pung ama minute kuntra ni thoi second marida lamthung pham yauduna mari suba position taki Winner oiraba Sanjit Luang amadi S Premilada trophy galoina lupa lising kuntra second position taraba Amir Ahmad amadi Wahida da lupa lising kun loina ahum suba position taraba Pasi Kaining Munda amadi Minara sida lupa lising taramanga peki First, second, third taraba athletes in the Manipur University main gate ke mayok na badalaiba modern furniture ke proprietor Tongbam Surjakantana lupa lising manga piduna pungning thawat ki Nupagi Kanglupta winner oiraba Sanjit Luang na mega marathon asida handaki si tharaga maridak winner oikre mega marathon asida mangarak thangna winner oiraglaba S Premilana national level da medal kya purakre adubo mag barada laiduna side practice tawri karigumba sarkar na chanaba sinpham ama pibirabadi hena fajaba performance utpangamgani haike Kari Manipur Police ARB ayamana loina try tawjai pikpa chawa thidna mapalam da di ai tasengni chana pam da na khangi badi lai aduga ai tawning gi de ado ojiti chahi ju yam dale ai Manipur da thabak tawning adugu sanga lai ta ba gadra Manipur gi di players international ni aduni adani am ta TV de height chu de haibagi namada lagi amana ma sanga thine ado ai Manipur da job am tang di tawge na ya sa thamje Lisingani subna mapan ke February ke tang taraga tareta kasum kulengi SDO oramba TS kisan amadi mahaki staff to kenama sungrajian yanesan IM ge kader singa tamthina hat ki bagi numit ningsing dunangasi maridak suba kumon thorum pangthokre Uripok serau court marakta leiba mapari ningsing kon de pangthok ki bathorum maduda ex minister RB Mingting miat sigimatang the same kiba JSC gi chairman S Tikendra amadi mangpu karongna thorumapu singoina serbia ki Tarumadu sarug yakibasina laikidraba ahumna aroiba yatakiba mapamdagi lokalakiba nungda laisu katuna ikai kumnaba utpagaloinana minute ani tumina lepki Tarumaduda media role in homogeneous hypertopic the amjugi president MOB People's Chronicle ki editor WTK namadi Huelan Pau English edition ki editor Saitazina Wangangki Senior advocate Kaidemani na misi sigi matangda CBI na Delhi da chatariba investigation report amadi Guwahati High Court thengnariba case ki status report miam da thamki jibge soina sarug yakiba ex minister RB Mingting na Manipur da kanglup ki oiba thokan da bathodok singi mamang da kya thokre malem gi oina su leibak sing amadi kanglup singi marakta yengthina ba amadi lan chongna ba da chingba thodok kya laikhraba su ngasidi prithibi asi khungang amatani haina launarabani mamang da haukiba sing kauthongna duna aikoi puna honamina duna anauba Manipur ama purakna ba honamina si anauba amadi awanba Manipur ama purakpada jati kanglup khaitna aikoi puna honamina ba changi aikoi puna honamina si aikoi gi natana awang nupok India gi amatta oiba mayek leijaba maitei lon hena chawkhana ba honamina se haiba wafam thamki nusiba haiba sin ngam dabali ngam dabam leite kulai usumana hen bani love hatred must be replaced by love midai busu challenge taweno gari muslim bunu sigadam kana roi tam ni hat na roi tam Manipur karamoi semgata semojo yengse semaya roina hatred must be replaced by love jingda kukiga naga ania singa kani dambaka muslim gamite yara maria si yara yara loire Manipur ei koi pun ga damni pun ga kari tokani pun ma matam dada shakti la kani united we stand ei koi pun la ga hete shakti le Jain Manipur Dance Academy na Chandigarh Sangeet Natak Academy ga kusam na duna naminini chumna chatagadaba Manipur gi jagoi amasung isai gi festival ama ngarang dagi Chandigarh gi Tagore Theatre da hokre hokdokpagi thormaduda Punjab ki governor Sibraj Patil amadi Manipur gi governor Gurubachan Jagatsu sarugya ki makhatana nasi loisin bagi thorom tongan ba kumai kya ga loinana pangthoke
awang nongpoke amata ngairaba institute ama oiriba rims ki layeng bada season nariba yadriba medicine sing atuba matamda semjinduna lairba praja singi ana layeng bada khudong chaba phangangadabani haina aina thingkraba Maoist Communist Party Manipur gi Secretary Publicity and Propaganda Nonglen Maitai na thadrok cherolamana khangalagle Jerolasna Makataraduna, Lubasna Institute Asigi, Ana Langi Baramda Yamna Kupna, Tizaluba Matamda, Mamal Tangna Mapalam, the Lake Bakulaikia, Yarabasu, Yadi, Haiduna, Rimski Authority Kanguna Masagi, Mapangi Clinic Yagalutuna Duna, Braza, Sindagi, Ichuple Haiba, Chapchaba Kangle Hade. Paisa paiba ina khunbasingi damakta mapalamgi clinics the taste tobangambagi pambai lai adubu lairba nomagi su nomdu chajariba kya dadi awaba chechen kya pibaga loinana layeng naba khonabada yum inkhol fawa yonba yaure hare nakala maromda atangba machine sing asi yaraktabu matamda yadre haibadu mari lenaba singda pau pigadabani madugi mahutta clinic single autuna raga makhoi gi oiba sandal lambi chathanaba khonaroidabani hare Haukiba da soikiba adumakti rimski mari lenaba singbo Maoist na lebak miam khangna ngakpiri maramasina mari lenaba kudimagna aran bachanabi asi lairba miam da awaba pibagi thawng asi kudakta lepkadabani hari building saba hostel saba mati thabak lawbada ahenba mijeng changduna laibana ana layeng da pungning sanglaktaba asina rimsasi marai sai tharakpani maramasina phibam masina makata na lup asina tumina lairoi mari lenaba kudimagna atuba matamda yadriba machine sing samjin gadabani loinana rimsasi lairba miam gi ditangai phataba mafam ma oirabanina Maoistna section ni yengli hari Rimsta Bijeng Thamba Loiraba Matungda Atai Lairiba Lairba Miyamgi Bapam Oiriba State Hospital, District Hospital Amadi Community Health Center Amadi Primary Health Center Singdasu Bijeng Sanglagane Lubasina Sangsilagriba Kongtang Asida Miyamna Sogat Piu Lubasina Tiziliba Asidagi Henam Akupa Maru Lairagasu Miyamna Lupta Pau Pibiu Haina Makata na Kangalagle Manipur ki ahanba Chief Minister oikiba laikidraba Maharaj Kumar Priyoberta Singha si Manipur ki political architect amani haina Dr. Kasim Rivana Fungdokre Wapamasi ngasi Center for Social Studies na sinduna Hotel Imphal na pangthokiba Maharaj Kumar Priyoberta Singha Memorial Lecture gi thorum na Fungdokiba ne laikidraba Priyoberta lisingama chamapan taramatogi February gi tang taragatari tapoki lisingani supna mangagi October gitang kungama panda laikidraba Maharaj Sasi MK PB natragana PB Singh natragana Sanaya Mahaina Sumiyam na Kangnake Tarumgi Sarguma Oina laikidrabagi photo da Miyamna lai sukatuna ikai kumna ba utke Tarumga mari lainana Professor Gamumoi Kamaina Maki Maramda paper pathoke Tarumaduda Guwahati High Court ki retired Chief Justice RK Manisna BM Maisnamba Dr. RK Nimai amadi atai akhang hei kyana sarga ke RK Nimaina laikidraba Maharaj Kumar asi miyam gi damakta yaifana bathabak toramba amadi masagi oijaba kya thadokiba misak amani haina singthaki Dr. Kasim Rivana laikidraba Maharaj asina pangthokla mathabak thorum kya adu ngasigi mirolna masak thangna ningsingduna thabakta onthoklabadi chawkhatpa amadi yaifaba Manipur ama oigani haike magna makata raduna Manipur gi su ahanba Chief Minister oiramlaba Priyobertana mipum kudimak amatani haibagi wakhalonda nungsi sanana loinarame matamamada Manipur da political conflict yamna laiba matamda mahakna ningthizana control toke loinana leibak sigi lairaba singu yamna nungsijaba misak amani haina singthaki Maharaj Kumar Priyoberta ki warisina Pagkana singna ekonomi mayambu singna tai adu erabdi ngasi ekoina Manipur ki history gida political history da aduga Manipur ki history da mana kari toromi si khan batarabdi it is something like a Bible a Quran a Gita for Manipur Malem gi oina maming salaba Kebulam Jau National Park te leidiba amadi saktariba lamlaki sa uchekya ngasi Chief Secretary DS Punia Principal Conservator of Forest RK Sri Bastava Conservator of Forest DS Mahendra Pratap amadi Deputy Conservator of Forest L Joy Kumar Yauna Kebulam Jau National Park ki official singna hakteng na satuni yengsin kre park asigi mayai da leiba Pabo Chingda hida chatuna Malem gi mafam amatada phangdaba sangai kharsa lamok amati tongan ba malem gi mafam kya digi laktuna saktariba uchek makhal sing yengsin ke khongsat aduga mari leinana Chief Secretary DS Punyana matam kuidabagi tungda National Park asida chatuna hakteng na sangai yengba phangba amati atei uchek kya yengba phangbada apenba poe park asi hena phagana bathabak thorum kya su mari leinama singa tanaduna yengsin ba honagani haina thajabatam ke
Tungda Park Asigi Holda Kebulamjau National Park ki officials sing Bisnupur Forest Division ki staff sing oiba training program amasu Park Asigi Holda hodoglam ki training program adiga mari lainana mamang saida Kebulamjau National Park manungda sa usek phaba mioi sinda fana na bohona bada mateng pangba amadi Park asibu ngak senduna leiriba Bisnupur Police Commando ki personnel sing farm gi mihu sing sangai bunung sibeba mioi sing bupungning thigot pa oina amadi ikai khumna pa oina sel gi mana supiki Melalna Lolamadi Mayak Songjang Sarukama Oyangasi, Katri Awang Lakai de Labor, Iril Mapal High School da, Mete Meki Masalu Singama, Hangdukre, Loinana, Mayak Takpi, Tambibagi Tamaksu, Atubumatam the Horgani Hari, Makatana Su, Tawan Bamapam Sinda, Hangdok Napasupandam Tamli Hari. Loktak Pata Ladiba, Fumdi Singh, Court ki order magi matungina sidok payaroi haiba wafam laina ELDN namfu the sidok na bokhonare haina all Loktak at Lake Area Fishermen Union Secretary or Rajan Fundokre wafam singosi ka sampata labor committee on the protection of natural resources in Manipur ki office the pangthokiba paumi sing unabada fundokibane paumi sing unabaduda union gi muse sing madi part asida labor Fumdi Singh mapu amadi ngami kya susargya ki ngami asangbi kaubi amana fundokibada Loktak part Saidang Duna Ladiba, Namising Eldiana, Nanduna Yumay Tadok Piba, Labia Haina Tantopa Asida, Hingbada Awabakia, Mayok Nare, Mamang the Suyum Kaikia, May Tadoki Badagi Awabakia, Mayok Naduna Imung Manung Puba, Madimachama Sutapada, Awaba Pibam, the Lady Cherekasida, Gorki Atimba Lena, Eldiana, Amuk from Dissing, Lautok Nabahonariba, see, Tokyo Haike. Jai su sembang amang tabai di layu lesu tambah mai boarding fee bang amdre lagi bang amdre asumba wat apa kaya asina thalaga angau bi amagum na mama obi singna asu wana lagi marak sida anu wa mu laga na pin lai bayar wai habesidi ekoi si bene hena phai haina koi ready to na leire Amaronda Union Secretary Rajena Lissingani Sumna Taragi Surveyda Fum Lissingama Chama Tararo Lai Haiduna Loktak Protection Act 2006 ki Makada Fum Dissingasi Lotok Number Honarakane Lissingani Sumna Tarama Twigi November Ta Fawada Fumsang Sanipan Rom Lotok Tuna Miyoi Kiagi Yumke Maita Kre Court ki Ating Balerabasu LDN Lissingani Sumna Tarani Twigi Mars Samadi Jun Tada Punna Yum Kungataruk Amasu Maita Dokre Lemoriba Yum Sing Lagliba February Taranipan Fawagi Manunga Lotok Lagani Hari Court ki Ating Balerabasu LDN Yum Sing Lotokani Hadibasi Court ki Hukumbu Ikai Kumnabu Uttabane Maramasna LD ki Stop Sing Matakta Action Lokat Piu Loinana LD ki Kongtangasi Handoktra Badi Uniona Miam ki Mateng Lorga Akan Makongjangkya Singani Haike. Hanga the Natra King the Karam Begi, a portion of Pungani or Hungi Madam G, Chalakanda, Napavasakanda, Lakadabu City, a couple of Madam the Lakani Hangalaki. Anytime Lakoyavanina, Pungani Hongi, look Sang to the Sina to the Hanga Yonabu, Natra Karam Yonabu, with the Awaba Movina, Manaka Computer, a top of like Taragadi. Handak sakang dabasing lai raba mahiru singi mai tamfam sang oiriba Poidei Kongjin High School mai thadok lambagi thawng adabu Kanglai Park Student Association KSA yamna kan yaning daba phungdorakli Association asina mai masing tambagi lamda mai pakna sangsin dabagi damakda akan bakongjang sangsilingai charak asida ayat pa apan bapidak pa asi laibak tibani sarkar gi maike digi su mai thabada senabasing faduna miam khangna cherak pibiu haina davi tawre Anganwadi Convention Worker and Helper Singi Oiba Convention Ama Nasi Room Hall Theatre the Pang Tokre Tormasi Anganwadi Workers and Helper Union Manipur Sinduna Pang Tokibani Tormaduda Manipur Gitoan Tuan Mamapam the Gilagba Anganwadi Worker Amadi Helper Kiasu Serga K Maruena Worker Amadi Helper Singi Kusuman Amadi Sahi Humfu Surabadi Tabaktagi Lautokani Haiba Papamasi Review Tawinaba Kananina K Second Basina Smart Society Manipur gi Nongada da Leba Demo Phil gi Nauna Saba Yumamadi Laisang Garang Ahing Tugaiduna Amangata Togalm Lay Tawdok Sigi Matang da Lamlai Police ki Kangbu Malagtuna Yangsin Bagaloinana Case Malokot Kre Nongada da Smart Demo Phil Unit ki Secretary S. Birena Long Singubagi Potok Marangkaina Putok Nava Amadi Sotana Lady Bakungangi Supam Nompam Kangraba Prajas Gidamakta Kanduna Manipur ki Toan Bamapam Sinda Smart Demo Phil Unit Sing Hangdotuna Tabak Paikatuna Lakibane Yaning the Bakea Lady Basu Naduna Apam Pamda Tatokta Sintonasi Madugi Onataina Bada Saukotorangi Tabak Paikapada Ayat Apan Pibigano Haina Apiltoki. Aquin Tori said, No Yaro Haber Adumba Tomapana Tolakan Press my one general way Sanaga, Manapa Midoka, have a port in any pumps. Adu Ningbayam Kai, Sigi put 12%.
ꯃꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒ ꯎꯅꯔꯒ ꯃꯤꯗꯨꯒ ꯇꯧꯔꯤꯕ ꯃꯤꯗꯨꯒ ꯎꯅꯔꯒ ꯑꯩ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯀꯩꯅꯣ ꯀꯥꯏ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ngarang classic hotel la pangthokpa Manipuri Association of Canada gi reception function da Manipur Science and Technology Council da ahanba oina katba innovative award adu Canada gi citizen on duna thabak toram labi Dr. Ibiaima Devi gi mingda Mapuraba Dr. RK Samanandana katpane science akol handuna lamdam asigi economy da ahonga purakna bagi pandam da field asida work toriba music da pigidaba innovative award asi sahi gi oina lupa lisin kun kun gi mana yaure loinana sahi ani khudingi lupa lisin ani ani su hengat kani hari rape case ki matang da bisar sathabda tonganba court ama lingadabani haina director prosecution advocate NG.SANJOY Kumar na phongdokre wapam osinga se ka sampata leiba young women health organization ki office to pangthokpa organization asigi nauna advisor oirabe retired session judge KS Gomti okpagi thorumda phongdokibane thorumadu da wangana duna Dr. Jamini amadi KS Gomti na nupi singbu ot naiba amadi hanthani yengbagi chang wangkhalagli ba si moral value watpanane mamangda nupa singna nupi singbu yamna ikai khumnarami adubu ngasidi ahongba achauba ama leire rape case ta chenaba nupa kya bel piduna thorakpa yaure matam sudana thorakpa yadana leiba singda meeting changbiu haike advocate NG.SANJOY Kumar na young women health organization na nupida miot minai satabasingi mathakta dandi fanganaba leptana honagani loinana case paiduna while bisar gi thabak tawroidabani amade rape case ki matangda bisar sathabada tonganba court lingadabani haike yadaba ainasu yadaba tamthiba rape case kumagi dandi pibagi changsi yam hengalakani aduga yamna tha ahungi manunga mochi bisar while chatharaga dandi pigadabani madu ngamagadi akoi rape to case yam handarakani ne khalle All Manipur Working Journalists Union Manipur na Sinduna Andaman Nicobar Islander Tour Manipur ki Chief Minister Akrami Bobi na hayeng numijung pamatung pung ama makai taba matamda Manipur Press Club tagilam tharagani tour asida sarug yagadaba journalist na nungthil gi pung ama phawgi manungda Manipur Press Club ta lakna na ba union ge president na thaturok pacherol mana khangalakli ate topa pau khru pijari Thawbal Kaithal Sang Sangha ki bachahi ama henjilakaba matung hayeng February gi tang 19 da hongjilagani haibasi Thawbal Kaithal Women's Cloth Vendors Association na nungai ba phongdorakli adumapu karigumba hanadagi pofam phamjaraklabi pofam phambi Chatruk Marfudra Taruki Manungda Fionbi Zani Kungamathui asi ground floor da pambam Pitrabadi akan makhongjang sangsingani haina association gi president DS Somo Devina ISTV News da phongdorakli adubu akoina tanjariba ground floor da akoi hana phamin nazariba maya punamusi lemi nazage haibasi gi mayokta tawraga ti akoi khongjang chang Kunithoi suba Assam Rifles na sinduna ngarang Boga Khan Morvong Laisa Vithial amadi Doltang yauna atai mafam kyada lemna laing bagi kema mapang thokre punna angang mioi Sanirom laing bagaloina na lemna hidak lang thak singsu yen thoki amarom da tara nithoi suba na SRL Diagnostic and Dreams Hospital ga khusam na duna changangai da lemna laing magi kema mapang thokre maruina hepatitis B amadi mitki laing bagi matang da mioi Chatrukrom test tokthokpagaloina hidak lang thak singsu lemna yen thoki hari Mahindra Excellent in Theatre Award Meta Natragana Mahindra Theatre Festival Asida Anti Theatre na sahi thangna thanana nomination fangduna ahumlak strike to bungam kre hanak sahi listening ni sumna tarawum do gi oina dongan ba category sinda nomination changkre nomination singa dudi best play best director best stage design best lighting director best costume design best actor and leading role amadi best supporting actor amadi best original script ne player si Mars Tareta Delhi gi LTZ auditorium da utpagaloina na numit asida award su yenthukani hari Suma publication singdong laikai ziribam na sinduna no magyoiba MK Binodini gi punsi wari da yumpam oiba seminar amagaloina na ziribam gi aiba ani na iba lairik ahum amasu form gi thoroma mangasi ziribam higher secondary school gi auditorium da pangthokre Kasar Assam amadi Tripura na chingba Manipur gi manung amasung mapal ni gi lakba aibi kyana sarugyaduna pangthoki ba thoroma duda Imphal East Zilla Parishad ki vice chairperson Thodam Ibom Chana chief guest Manipur Soul History Society India gi president Sinam Tonu Babu na president amadi guest of honor oina Ziribam Higher Secondary School gi principal L Ranjit Kumar na sarugya ki thorum aduda Kogendrana iba Sereng amadi wari machagi lairik maku mang amasung nungsibana athoibani Nabakumar Sinam Chana mitei mek na iba angangi mapi lairik su release tauki doinana Ahmad amasung Biren
Kuman Puna Larik Masukta Amaromda Ziri College ke Principal N. Bizia Debi Moderator Oiduna Laikidrapi MK Binodinina Iramba Bor Saib Ong Bisanato Bida Tariba Authentic Oiba Itias ke Masak Haibasda Assam ki Aiba Thoksong Biswanath Sonai College ke Professor Ngangom Basanta Kumar na paper Pathopagat Doinana Gabi Samelan Masupang Thoki Gabi Samelan Aduda Aiba Aibi Kundromna Sarga ke Society for Agriculture, Food and Innovation Safina Ta Ahum Kudingi Putokadaba Magazine Yening Fong Bagi Tormamangasi Manipur Press Club the Pang Tokre Tormaduda Science and Technology Director Uttam Lystrom Indian Council of Small Industries Gi Vice President P. Loken Planning Department Gi Joint Director N. Kulkarni Amadi Mimski Director in Charge Dr. L. Jiban Susarga Ki Tormaduda Bangalanduna Dr. Uttam Lystrom Nangasi Putokaba Magazine Asna Lamdamasida Innovation Gilamda Mioikia Labagi Habadu Sapsana Kangbatanatana Makoina Karamna Honabagi Habadu Miam the Takpangam Lagani Haike International Manipuri Murder Association NG.SANJOY Mamadi Bharat Sarkar na Santigi Wari Sanariba Asiburi Tagali Adubo Manipur Machet Tagada Wafam de Busiloi Dabani Hari Association Nasina Tadoro Pachero Lamada Bharat Sarkar na Sukai Duida Manipur Kaiga the Bamiam Gimayok the Labor Wafam NG.SANJOY the Insiloi Dabani NG.SANJOY na Sumachin Manau Oina Homin Narakliba Maiti Kunaibu Singnaroi Dabani Makatana Home Minister Madi NG.SANJOY Gi Kangbuna Manipur Bu Usin Oina Season Nana Bakonagano Haiba Wafam Su Tamlakli Hauzik Sanabagi Paulo Bise Sanabagi Pau Pijari CDO Charang Partner Under 14 Boys Estate Level Hockey Tournament Ki Mapu Ikre Manipur Hockey na Sinduna Malampa Hockey Stadium na Punna Nupa Machagi Team Mangana Sarugaduna Chatarakpa Tournament Asigi Lusin Bagi Torumda Imphal Municipal Council ki Chairperson Adibam Nimai Sarama Old Manipur Canoeing and Kayaking Association ki President Jotin Waikom Amadi Manipur Hockey ki President Huibasu Sarga ki Nabi Machagi Under 14 Girls ki Sanaki Ba Exhibition Mesta CDO Charang Pana CEO Singjamibu Goal Amasino the Mighty PK Under 14 Boys ki Final Mesta CDO Charang Pana CEO Singjamibu Goal Mangasino the Mighty Piduna winner Oikibane Tournament Asigi Best Promising Player the Farm Gi Nelson Amadi YCLY L Laring Mam Lekai W Neeraj Kumar Natakre Aduga Man of the Final Mess na CDO Charang Patki is Atom Natakre Runners up Taraba CEO Singjamai Madi winner Oiraba CDO Charang Pata Trophy Galoina Selgimanasu PK Kaksing the Satariba Mapalak Suba DS Trophy and Buvon Memorial State Level Football Tournament King Sisanaka Mesta United Brothers Sports Association na Mantakna Juvenile Association Kaksing Bugol Mapanama the Mighty Pikre Mapal Kangjibung the Satariba and Hazari Mani Dr. N. Tombi State Polo Tournament Ki Ahan semi final Mesta Texam Polo Club Ena Manipur Police Sports Club Bibu Panjal Tare Taruk the Toituna Final Sankre and Suba semi final Mesta Kurai Polo Club Ebu Manipur Police Sports Club Ena Panjal Ohum Anida Toituna Manipur Police Sports Club Esu Final Sankre Star Club Moirang Kampu na Sindur Ahanba Moirang Kampu Gram Panchayat 7S Junior Open Football Tournament Nasilusin Kre Moirang Kampu gi Star Club Ground Satarapa Tournament Asigilusin Bagi Thorumda Kurai Kendra gi MLA Dr. NG Bijoy Tournament Asigi Donor Oiriba Pradhan L Indirasu Thormadur Sargya ki Punna Team Nipana Sargya Duna Chatarakba Tournament Asigi Final Base the Moirang Kampu Star Club na Ward number 2 bo goal Taranitoi Marida Toiduna winner Oikre Manipur Veteran Cricket Association Sindhu Chatarakpa Tararak Suba Veteran Cricket Tournament ki winner Jem Kangempali na Oikre Punna Team Nipan Sargaduna Luang Pokpa Cricket Stadium na Chatarakpa Tournament Asigi Lusin Bagi Thorumda Cricket Association Asigi Advisor CS Chauba Association Asigi Vice President and Indrajit Amadi Association Asigi Patron Retired IS KK Setri Joint Director Mahud W Bhakta Rasu Sargaki Final match asida Jem Kangempalina Cyclone Thamai Banburan Kuntra Matoi Mighty Bapiduna winner Oikibane Jem na over Kuntra run Chama Hundra Nipan Loki Maduki Paukumda Cyclone wicket Loina Turga run Chamane Futaret Kagloduna target Yobangam Kite Tarum Asida Manipur Veteran Cricket Association Secretary Jugeshwarna Veteran Gi Oina one day cricket Pangthuk Tuna Lakli Hanaki Sahidagi 2020 ke tournament pangthok lagani tournament asigi man of the match na JM gi Bisurjina aduga man of the series na youngster gi MD
Majibur Rahman Takre, winner Oiraba, Sam Kangem Palida, Lupa Listen Taragaluna trophy, Amadi runners up Oiraba Cyclone, Tamibanda, Lupa Listen Tarit Galuna trophy PK. Nasigi Quaidigi Saki Bagisang, degrees Celsius Kunmanga Desmik Ani, Quaidigi Ing Bagichang, degrees Celsius, Taret Desmik Manga, Nungsitiawa Isimanil Gichang, Sada, Ayukta, Humdra Manga, Nungtilda, Sada Kuntramari, Nungzugichang, Nil. Aruba the Maruba Pau, Amukan Pijari. Policy making bodies in the Nupising Su Yawaning Haina, the Minister Okrami Bobina Fungo Cray. I took no Barasin between the Mini General Strike to none of the same Sabaloi Cray. UPS Sarkarasi anti people Oiba Amadi, Monopoly Sasni Haina, CPI Manipur State Committee Namaral Sikre. Amadi, Sanjit Luang Amasung AS Premila, Nataris Suba, Mega Marathon Ginupa Amasung, Nupigi winner Oikre. Nasigidi, ISTV Napija Bapau Matang Solution, Jare, me and Tapi the Bopum Namako, Amokahana, Krumzari.